ꯍꯦꯟꯊꯣꯏꯕꯅ ꯍꯣꯏ ꯏꯃꯥ ꯁꯦ ꯅꯨꯃꯤꯠꯁꯦ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯗꯒꯤ ꯌꯥꯔꯦ ꯋꯥꯔꯦ ꯏꯇꯥꯎ ꯃꯁꯛꯁꯤ ꯌꯦꯡꯉꯣꯝꯇ ꯄꯂꯦꯝ ꯑꯐꯣꯠꯄꯤ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯀꯦ ꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯏꯆꯥ ꯇꯣꯝꯕ ꯕꯦꯕꯥꯔ ꯑꯃ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯗꯦꯗꯀꯣ ꯅꯪꯕꯣ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯂꯦꯝꯈꯤꯗ꯭ꯔꯦꯗꯀꯣ ꯃꯤ ꯏꯇꯥꯎꯗꯤ ꯌꯦꯡꯉꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯇꯥꯔꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯣ ꯁꯦ ꯃꯔꯝ ꯃꯣꯛꯇ꯭ꯔꯣꯕ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯅꯆꯤꯟꯗꯣ ꯂꯩꯌꯣ ꯍꯥꯏꯕꯅꯤꯗ ꯍꯣꯏꯁꯨ ꯇꯥꯔꯝꯕꯅꯤ ꯑꯗ ꯁꯨꯝ ꯄꯂꯦꯝꯒꯤ ꯇꯥꯟ ꯀꯥꯏꯕꯒꯤ ꯋꯥꯍꯪ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯏꯃꯥꯁꯦ ꯃꯀꯣꯛ ꯉꯥꯎꯔꯝꯕꯅꯤꯅ ꯆꯠꯄꯅ ꯐꯔꯛꯇꯧ ꯃꯥꯟꯁꯤꯜꯂꯛꯑꯕ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯆꯥꯅꯤꯅ ꯏꯃꯥꯒꯤ ꯗꯥꯏꯂꯣꯛ ꯆꯤꯟꯐꯥ ꯄꯨꯁꯤꯜꯂꯛꯑꯕ ꯔꯥꯅꯤꯅ ꯊꯤꯗ ꯅꯤꯄꯥ ꯃꯆꯥ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤꯗ ꯋꯥꯔꯤꯅ ꯃꯨꯜꯂꯤꯉꯩꯗ ꯆꯥꯒ ꯑꯝꯇ ꯊꯛꯇ꯭ꯔꯁꯤ ꯇꯧꯔꯤꯁꯦ ꯅꯨꯃꯤꯠꯁꯤꯁꯨ ꯖꯔ ꯖꯔ ꯇꯥꯁꯤꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯝꯕꯨ ꯃꯝꯁꯤꯜꯂꯛꯑꯅꯤ ꯅꯠꯇ꯭ꯔꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯍꯜꯂꯣꯗꯅ ꯆꯥꯛꯀ ꯆꯥꯊꯣꯛꯑꯒ ꯀꯦ ꯕꯤꯁꯅꯥꯅ ꯍꯣꯏꯅꯦ ꯐꯅꯗꯤ ꯊꯦꯡꯖꯤꯜꯂꯝꯃꯤ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯇꯥ ꯆꯥꯛꯇꯣ ꯑꯩꯈꯣꯏ ꯑꯗ ꯏꯇꯥ ꯂꯥꯛꯇꯧꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯥꯔꯁꯤ ꯌꯨꯝ ꯃꯤꯁꯨ ꯂꯩꯍꯧꯗꯦ ꯏꯃꯥ ꯏꯆꯥꯁꯨ ꯆꯠꯊꯣꯔꯛꯑꯕꯅꯤꯅ ꯏꯇꯥꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯔꯛꯑꯣ ꯀꯔꯤꯝꯇ ꯍꯦꯛ ꯄꯨꯔꯛꯀꯅꯨꯀꯣ ꯅꯁꯥ ꯈꯛꯇ ꯂꯥꯛꯇꯧꯅꯤꯀꯣ ꯍꯣꯏ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛ ꯌꯦꯡꯉꯁꯤ ꯍꯦꯟꯊꯣꯏꯕꯅ ꯚꯥꯏꯗꯒꯤ ꯕ꯭ꯔꯣ ꯑꯣꯜꯂꯁꯤ ꯀꯥꯟꯅꯗꯦ ꯅꯨꯡꯉꯥꯏꯕꯅ ꯁꯤꯔꯦ ꯑꯩꯗꯤ ꯏꯃꯥꯟꯅꯕꯒ ꯂꯩꯇꯕꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯗꯤ ꯏꯕꯥꯅꯤ ꯄꯥꯔꯒ ꯅꯍꯥꯟꯒꯤ ꯑꯉꯥꯎꯕꯤ ꯂꯩꯐꯝꯗꯣ ꯑꯗ ꯐꯠ ꯐꯠ ꯇꯥꯏꯕꯪ ꯉꯟꯕꯅ ꯑꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦꯅꯦ ꯑꯉꯥꯎꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯍꯧꯗꯨ ꯌꯥꯔꯤꯕꯣ ꯃꯁꯛꯇꯣ ꯎꯗ꯭ꯔꯁꯨ ꯐꯤꯒꯔꯒ ꯃꯥꯒꯤ ꯀꯨꯆꯨ ꯉꯧꯁꯣꯛ ꯉꯧꯕꯗꯨꯗ ꯉꯥꯎꯔꯦ ꯑꯩ ꯃꯗꯨ ꯅꯨꯄꯤꯗꯣ ꯂꯧꯗꯅꯗꯤ ꯇꯣꯛꯑꯣꯏ ꯍꯥꯏꯕ ꯍꯣꯠꯅꯕꯤꯌꯨ ꯑꯉꯝ ꯑꯉꯝꯕ ꯇꯧꯕꯤꯌꯣ ꯌꯦꯡꯕꯗ ꯂꯩꯖꯔꯒꯦ ꯑꯩ ꯔꯥꯅꯤꯅ ꯑꯩꯃ ꯅꯣꯏ ꯑꯅꯤꯃꯨꯛ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯇꯥꯕ꯭ꯔꯣ ꯃꯃꯥꯁꯦ ꯊꯤꯟꯇꯣꯛꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ ꯀꯦ ꯕꯤꯁꯅꯥꯅ ꯌꯥꯔꯅꯤꯗ ꯏꯃꯥ ꯏꯄꯦꯝꯃ ꯑꯁꯨꯛ ꯅꯛꯅ ꯂꯩꯃꯤꯟꯅꯩꯁꯤꯕꯨ ꯀꯧꯕꯤꯔꯣꯅꯨ ꯃꯕꯥꯅꯤꯁꯨꯅꯦ ꯋꯥꯔꯤ ꯀꯥꯏꯒꯤꯅꯤ ꯏꯕꯥꯅꯤꯗꯧꯅ ꯍꯩꯃ ꯍꯣꯏꯗ ꯅꯣꯛꯄ ꯀꯞꯄ ꯍꯥꯏꯁꯤꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯗꯨꯅꯤ ꯑꯣꯏꯔꯤꯁꯦ ꯑꯗ ꯇꯥꯏꯍꯦ ꯊꯥꯏꯅꯒꯤ ꯄꯥꯎꯔꯧꯁꯦ ꯆꯨꯝꯈ꯭ꯔꯦ ꯐꯔꯦ ꯏꯇꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯑꯣ ꯂꯧꯕ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ ꯍꯣꯏ ꯂꯩꯍꯧꯔꯒꯦ ꯍꯦꯟꯊꯣꯏꯕ ꯃꯉꯛꯇꯨ ꯂꯤꯊꯣꯔꯛꯇꯨꯅ ꯃꯃꯥ ꯆꯠꯂꯨꯈꯤꯒꯦ ꯏꯇꯥꯎ ꯆꯠꯂꯨꯈꯤꯒꯦꯍꯦ ꯇꯥꯏꯕꯪ ꯉꯟꯕꯅ ꯍꯣꯏ ꯏꯇꯥꯎ ꯀꯦ ꯕꯤꯁꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥ ꯂꯩꯍꯧꯔꯒꯦꯀꯣ ꯍꯣꯏ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯑꯁꯣꯏ ꯑꯉꯝ ꯌꯥꯎꯗꯅ ꯍꯦꯟꯊꯣꯏꯕ ꯍꯣꯏꯁꯨ ꯍꯟꯈ꯭ꯔꯤ ꯔꯥꯅꯤ ꯃꯃꯥ ꯃꯆꯥꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯃꯥꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯑꯃꯨꯛ ꯆꯥꯛ ꯇꯣꯛꯄ ꯃꯇꯝ ꯃꯤ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝ ꯌꯧꯔꯛꯂꯤ ꯂꯦꯟꯁꯅꯥꯁꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗꯨ ꯐꯝ ꯏꯟꯊꯤꯖꯅ ꯅꯥꯟꯅ ꯊꯥꯔꯗꯨꯅ ꯍꯤꯞꯊꯔꯛꯏ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯑꯉꯛꯄꯅꯤ ꯅꯣꯡꯃꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯇꯨꯝꯃꯝꯗꯥꯏ ꯉꯥꯏꯍꯥꯛꯇꯨꯗ ꯑꯗꯨꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯤ ꯇꯞꯅ ꯑꯃꯃꯝꯇꯪ ꯅꯤꯡꯁꯤꯡꯕꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯉꯛꯄ ꯄꯦꯁꯦꯟ ꯑꯅꯥꯕ ꯃꯥꯟꯗ꯭ꯔꯕ ꯆꯤꯡꯂꯦꯝꯕꯤ ꯇꯌꯤꯡ ꯂꯥꯎꯕꯤ ꯕꯦ ꯃꯃꯥꯕꯨ ꯈꯪꯅꯤꯡ ꯍꯦꯛ ꯅꯤꯡꯁꯤꯡꯂꯛꯏ ꯀꯔꯤꯅꯣ ꯈꯪꯗ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯏ ꯀꯩꯅꯣ ꯑꯩꯅ ꯑꯃꯨꯛ ꯅꯣꯛꯊꯣꯔꯛꯏꯁꯤꯅ ꯑꯉꯥꯎꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯕ꯭ꯔꯥꯕꯨ ꯑꯉꯥꯎꯕꯗꯨꯅ ꯐꯔꯀꯥꯟꯗ ꯗꯣꯛꯇꯔ ꯑꯃꯨꯛ ꯉꯥꯎꯏꯗꯣ ꯑꯩ ꯁꯣꯏꯇꯥꯅꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯉꯥꯎꯁꯨ ꯉꯥꯎꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯑꯗꯨꯛ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯅ ꯀꯝꯗꯧꯔꯤꯕ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯗꯕ ꯖꯥꯠꯂ ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ ꯖꯥꯠꯂ ꯊꯤꯅ ꯇꯧꯕꯤꯕ ꯖꯥꯠꯂ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯉꯛꯏꯁꯤꯅ ꯑꯩꯁꯤꯕꯨ ꯑꯗꯨꯕꯨ ꯈꯪꯗꯣꯛꯇꯕꯗꯤ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯃꯋꯣꯟ ꯈꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯤ ꯑꯁꯨꯝꯅ ꯑꯃꯝꯕꯗꯒꯤ ꯑꯉꯥꯟꯕꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯔꯤ꯫ ꯆꯞ ꯃꯥꯟꯅꯩ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯡꯗꯨ ꯑꯗꯨ ꯃꯉꯥꯏ꯫ ꯀꯣꯂꯦꯖ ꯆꯠꯄ, ꯁ꯭ꯀꯨꯜ ꯆꯠꯄ, ꯊꯕꯛ ꯏꯟꯈꯥꯡ ꯇꯧꯅꯕꯁꯤꯡꯗꯨ ꯇꯥꯏꯃꯤꯡꯁꯦ ꯑꯅꯝꯕꯅ ꯃꯥꯟꯅꯕꯅ ꯂꯝꯕꯤ ꯁꯣꯔꯣꯛꯁꯨ ꯑꯗꯨꯝ ꯀ꯭ꯔꯤꯛ ꯀ꯭ꯔꯤꯛ ꯏꯅꯩ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯅ ꯍꯥꯟꯗ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯧꯒꯨꯝ꯫ ꯑꯣꯇꯣꯗꯅꯤ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯁ ꯒꯥꯔꯤꯁꯨ ꯐꯖꯅ ꯆꯤꯜꯂꯦ ꯍꯥꯏꯋꯥꯅꯤ ꯇꯧꯔꯤꯁꯦ꯫ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ, ꯑꯃꯅ ꯍꯥꯟꯗ ꯌꯥꯗꯦ ꯑꯩꯅ ꯍꯥꯟꯗ ꯌꯥꯗꯦꯅ ꯆꯠꯇꯧ ꯂꯩꯔꯕ ꯌꯧꯗꯧ ꯂꯩꯔꯕꯁꯤꯡꯁꯤꯗ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯑꯩꯒꯤꯅ꯫ ꯇꯥꯏꯕꯪ ꯉꯟꯕꯅ ꯀꯀꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯅꯨꯡꯇꯤꯒꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯉꯟꯅ ꯑꯗꯨꯝ ꯍꯦꯛ ꯊꯣꯔꯛꯄꯅꯤ꯫ ꯍꯦꯛꯇ ꯌꯥꯗꯦ ꯂꯝꯕꯤꯁꯤꯅꯅꯦ ꯒꯥꯔꯤꯁꯤꯡꯁꯦ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯕꯅꯤꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯗꯅ ꯆꯠꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯕꯅꯤ꯫ ꯑꯣꯇꯣꯈꯩꯁꯦ ꯍꯥꯟꯅ ꯆꯠꯍꯜꯂꯗꯤ ꯐꯕꯅꯤ꯫ ꯂꯥꯏꯔꯕ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯤꯗꯤ ꯑꯦꯛꯖꯥꯝ ꯃꯇꯝꯗꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤ ꯍꯥꯏꯗꯨꯅꯤ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ, ꯃꯇꯝꯁꯤꯗꯅꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯩꯈꯣꯏꯁꯦ ꯍꯤꯡꯕꯗ ꯋꯥꯔꯦꯗ꯫ ꯅꯣꯡꯃꯒꯤ ꯗꯥꯎ ꯌꯥꯔꯒꯅ ꯍꯤꯛꯃꯤ ꯃꯇꯣꯡꯕꯤ, ꯑꯩ ꯈꯛ ꯊꯧꯕ ꯅꯠꯇꯕꯅꯤ나 ꯊꯥꯎ ꯑꯃꯨꯛ ꯍꯥꯟꯅꯤꯗꯣ꯫ ꯊꯥꯎ ꯇꯥꯡꯂ ꯃꯇꯝꯁꯤꯗ ꯂꯨꯗꯧꯔꯤꯁꯦ꯫ ꯑꯣꯇꯣꯁꯤ ꯊꯧꯔꯒ ꯇꯦꯛ ꯇꯦꯛ ꯏꯃꯨꯡ ꯄꯨꯖꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯕꯟ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯕꯒ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ꯫ ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯍꯤꯡꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ꯫ ꯆꯞ ꯃꯥꯟꯅꯩ ꯀꯀꯥ, ꯇꯝꯂꯤꯕ ꯂꯥꯏꯔꯤꯛꯁꯤ ꯐꯥꯎꯕ ꯏꯃꯤꯠ ꯏꯈꯣꯡ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯈꯛ ꯇꯥꯛꯄꯗꯨꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯐꯅ ꯇꯝꯃꯁꯨ ಲಾಯಿರಬ ꯑꯩꯈꯣꯏꯗꯤ ꯄꯩꯁꯥ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤ? ꯊꯕꯛ ꯑꯃ ꯇꯧꯅꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯝ ꯇꯝꯃꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯂꯝꯕꯤꯒꯤ ꯃꯌꯥꯏꯗ ꯊꯝꯂꯤꯕ ꯂꯥꯏꯠꯇꯨꯁꯨ ꯒꯥꯔꯤ ꯃꯈꯩ ꯆꯠꯄ ꯌꯥꯔꯦ ꯍꯥꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯒ꯭ꯔꯤꯟ ꯂꯥꯏꯠꯇꯨ ꯍꯦꯛ ꯉꯥꯜꯂꯛꯏ꯫ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯅꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯃꯃꯥꯡꯗ ꯒꯥꯔꯤ ꯃꯌꯥꯝ ꯂꯩꯈꯤꯕꯅ ꯂꯥꯏꯠꯁꯤꯁꯨ ꯀꯔꯝꯕ ꯁꯤꯒꯅꯦꯜ ꯄꯤꯔꯛꯄꯅꯣ ꯑꯃꯕꯨ ꯎꯗ꯭ꯔꯤ ꯇꯧꯔꯤꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯇꯥꯔꯠ ꯃꯨꯠꯇꯅ ꯊꯝꯂꯤꯕꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯏ꯫ ꯀꯀꯥ ꯈꯔ ꯀꯟꯅ ꯊꯧꯕꯤꯌꯨ, ꯄꯨꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ, ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯖꯤꯟꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯥꯏꯕꯪꯉꯟꯕꯁꯨ ꯀꯣꯂꯦꯖ ꯌꯧꯔꯛꯂꯤ꯫ ꯈꯣꯡꯊꯥꯡꯗꯨ ꯈꯔ ꯀꯜꯂꯞ ꯇꯧꯔꯦ ꯉꯁꯤꯗꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯀ꯭ꯂꯥꯁ ꯌꯧꯔꯦ꯫ ꯈꯟꯕꯒ ꯇꯧꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯀ꯭ꯂꯥꯁ ꯍꯧꯖ ꯂꯩꯔꯝꯃꯤ꯫ ꯇꯥꯏꯕꯪꯉꯟꯕꯅ ꯁꯔ ꯑꯝꯇ ꯆꯪꯖꯔꯛꯀꯦ꯫ ꯑꯣꯖꯥꯗꯨꯅ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯅ ꯂꯥꯛꯏꯕ ꯁꯥꯇ꯭ꯔꯁꯤꯅ? ꯆꯪꯉꯣ ꯆꯪꯉꯣ꯫ ꯍꯥꯏ, ꯅꯪꯕꯨ ꯊꯦꯡꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯒꯤꯅꯣꯅꯦ? ꯇꯥꯏꯕꯪꯉꯟꯕꯅ ꯁꯔ, ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯕꯗꯨꯅ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯃꯇꯨꯡꯗꯗꯤ ꯉꯟꯅ ꯂꯥꯛꯅꯕ ꯇꯧꯖꯒꯦ꯫ ꯍꯣꯏ, ꯅꯪꯗꯤ ꯕꯦꯕꯥꯔꯕꯨ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦ꯫ ꯑꯦꯅꯤꯋꯦ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯪꯒꯤ ꯐꯝꯐꯝꯗ ꯐꯝꯂꯣ꯫ ꯇꯥꯏꯕꯪꯉꯟꯕꯅ ꯌꯦꯁ ꯁꯔ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯍꯦꯛ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯀꯩꯗꯧ ꯊꯦꯡꯉꯛꯏꯅꯣꯃꯦ? ꯇꯟꯕꯅ ꯂꯣꯏꯔꯕꯅꯤ ꯉꯁꯥꯏꯗꯩ꯫ ꯅꯪ ꯂꯥꯛꯂꯔꯣꯏꯗ꯭ꯔꯥ ꯈꯜꯂꯝꯕꯅꯦ, ꯍꯪꯗꯧꯁꯨ ꯐꯣꯟ ꯅꯝꯕꯔ ꯂꯩꯇꯦ꯫ ꯅꯍꯥꯟꯗꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ ꯏꯍꯪ ꯍꯪꯅꯗꯦ, ꯍꯪꯕ ꯀꯥꯎꯗꯅ꯫ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯅ ꯍꯪꯂꯛꯏ꯫ ꯀꯥꯏꯗꯩ ꯐꯣꯟꯅꯣ? ꯐꯣꯟꯒ ꯂꯩꯇꯦ꯫ ꯃꯤ ꯇꯔꯛ ꯅꯣꯀꯤꯌꯥ ꯃꯆꯥ ꯑꯃ ꯄꯥꯏꯕꯗꯨꯁꯨ ꯏꯁꯤꯡꯗ ꯂꯨꯞꯈꯤꯗꯅ ꯄꯥꯏꯗ꯭ꯔꯦ꯫ ꯑꯣꯖꯥꯅ ꯍꯩ, ꯀꯥꯏꯗꯅꯣ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏꯁꯤꯕꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯅꯣꯏꯕꯣ, ꯐꯅꯁꯨ ꯃꯆꯥꯎꯔꯦ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤꯀꯣ꯫ ꯍꯦꯟꯊꯣꯏꯕꯅ ꯑꯣꯖꯥꯅꯤ ꯀꯥꯏꯅ ꯃꯁꯛꯁꯦ ꯖꯔꯞꯀ ꯃꯥꯟꯗ꯭ꯔꯣ ꯌꯦꯡꯉꯣ, ꯍꯩꯅꯗꯕꯅ ꯁꯤꯔꯦ ꯍꯥꯏꯕ꯫ ꯑꯁꯤꯅ ꯇꯥꯛꯇꯅ ꯀꯔꯤꯅꯣ ꯀꯣꯛꯁꯤꯗ ꯆꯪꯗꯣꯏꯁꯤꯕꯣ? ꯎꯕꯣꯅꯤ ꯃꯁꯛꯁꯤ ꯎꯕꯗ ꯃꯨꯅ ꯃꯨꯔꯤꯕ ꯃꯃꯥꯏ ꯃꯃꯤꯠꯀꯤ ꯗꯥꯛ ꯃꯌꯥꯝꯁꯤꯒ ꯕꯨꯠ ꯍꯦꯛ ꯃꯥꯟꯗꯅ꯫ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯁꯛꯁꯤꯒ ꯍꯥꯏꯔꯗꯤꯅꯦ ꯅꯨꯄꯤꯅꯒ ꯑꯃꯨꯛ ꯌꯥꯕꯤꯔꯝꯃꯨꯏ꯫ ꯃꯟꯇ꯭ꯔ ꯖꯥꯗꯨꯒ ꯇꯧꯔꯒ ꯐꯥꯔꯒ ꯂꯧꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯩ ꯐꯥꯁꯨ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤꯁꯤꯅꯗꯤ ꯂꯩꯁꯥꯕꯤꯅꯗꯤ ꯎꯇꯤꯟ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕ꯫ ꯌꯥꯔꯦꯕ, ꯇꯨꯃꯤꯟꯅ ꯂꯩꯔꯣ, ꯃꯑꯣꯡ ꯃꯥꯟꯗꯅ ꯃꯤꯒ ꯁꯤꯗꯗꯅ ꯏꯕꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯦꯍꯦ ꯃꯥꯏ ꯃꯃꯥꯏꯁꯤꯗꯤ, ꯌꯦꯡꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ ꯅꯍꯥꯟꯈꯩꯗꯤ꯫ ꯁꯤꯌꯥ, ꯑꯩꯉꯣꯟꯗꯕꯨꯗꯤ ꯍꯥꯏꯔꯤ, ꯅꯪꯗꯤ? ꯑꯣꯖꯥꯗꯨꯅ ꯑꯣꯏ, ꯂꯥꯁ ꯕꯦꯟꯆ ꯁꯦꯀꯦꯟꯒꯤ ꯁꯥꯇ꯭ꯔꯅꯤꯗꯣ ꯀꯩꯅꯣ ꯖꯨꯖꯥ ꯑꯩꯅ ꯇꯥꯛꯏꯁꯤꯗ ꯀꯔꯤ ꯈꯪꯗꯕ ꯌꯥꯎꯔꯒꯦ? ꯋꯥꯔꯤ ꯑꯣꯏꯔꯒꯅ ꯑꯩꯅ ꯇꯥꯛꯏꯁꯤꯗꯒꯤ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯒꯤꯗꯨꯅ ꯍꯥ? ꯍꯦꯟꯊꯣꯏꯕꯅ ꯁꯔ ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯔꯅ ꯇꯥꯛꯄꯁꯦ ꯒ꯭ꯌꯥꯟ ꯄꯣꯞ ꯇꯥꯏ, ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯝꯃꯤꯅꯦ ꯁꯔ꯫ ꯍꯣꯏ, ꯐꯔꯦ, ꯃꯇꯨꯡꯗꯗꯤ ꯋꯥꯔꯤ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯁꯔ꯫ ꯂꯩꯁꯤꯅ ꯃꯆꯤꯟ ꯈ꯭ꯋꯥꯏ ꯀꯟꯕ ꯅꯨꯄꯥ ꯑꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯝꯃꯦ꯫ ꯀꯔꯟ ꯃꯌꯥꯝꯅ ꯇꯥꯏ ꯍꯥꯏꯕ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯌꯦꯡꯉꯛꯏꯁꯦ꯫
ꯊꯣꯏꯕꯤꯅ ꯍꯩ ꯅꯣꯏ ꯀ꯭ꯔꯁꯅꯤ ꯊꯋꯥꯏꯅꯤ ꯌꯥꯝꯅ ꯇꯧꯅꯈꯤꯗꯥꯏꯅꯦ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯂꯥꯏꯔꯦ ꯑꯃꯁꯤꯗꯤ ꯃꯪ ꯂꯩꯔꯕꯅꯤ ꯃꯌꯨꯝꯗꯁꯨ ꯃꯣꯏ ꯃꯃꯥꯅꯅꯦ ꯉꯔꯥꯡ ꯍꯥꯏꯔꯕꯅꯦ ꯑꯩꯉꯣꯟꯗ ꯏ ꯀꯔꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇꯕ ꯇꯝꯃꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨ ꯅꯍꯥꯟ ꯅꯉꯣꯟꯗ ꯍꯥꯏꯒꯦ ꯈꯜꯂꯒ ꯀꯥꯎꯔꯝꯃꯤꯅꯤ ꯇꯝꯒꯦ ꯇꯧꯔꯒ ꯑꯣꯏꯕ ꯑꯗꯣ ꯀꯩꯅꯣꯕ ꯇꯝꯃꯛꯑꯣ ꯇꯥꯒꯦ ꯍꯥꯏꯕꯅꯦ ꯀꯩꯁꯨꯝ ꯂꯨꯕ ꯋꯥꯗꯤ ꯅꯠꯇꯦꯗ ꯁꯨꯝ ꯃꯣꯏ ꯃꯃꯥꯅ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯃꯆꯤ ꯃꯪ ꯂꯩ ꯂꯥꯏꯔꯤꯛ ꯃꯃꯥꯡꯗꯒ ꯃꯣꯟꯗꯪ ꯁꯥꯟꯅꯕꯤ ꯇꯧꯔꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯃꯊꯟꯗꯒ ꯄꯪꯅꯣꯛ ꯅꯣꯛꯏ ꯀꯩꯗꯧꯕꯒ ꯌꯥꯎꯔꯒꯦ ꯍꯥꯏꯔꯛꯏꯕ ꯇꯧꯔꯝꯅꯤꯌꯦ ꯃꯁꯛꯁꯤ ꯌꯦꯡꯉꯣꯗꯅ ꯇꯧꯔꯤꯁꯦ ꯏꯕꯥꯅꯤꯅꯒ ꯉꯥꯡꯉꯤꯁꯦ ꯀꯔꯤꯝꯇ ꯊꯧꯁꯥꯗꯅ ꯆꯥꯗꯧꯒꯤ ꯁꯣꯝꯗ ꯌꯦꯡꯉꯤꯁꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯄꯥꯝꯖꯔꯨꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯁꯤꯟꯊꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯤꯅ ꯈꯨꯖꯤꯟꯅ ꯁꯦꯛꯏ ꯁꯤꯟꯊꯥꯅ ꯑꯃ ꯍꯤꯡꯆꯥꯕꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯀ꯭ꯂꯥꯁꯇ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯉꯛꯑꯒ ꯅꯣꯛꯁꯤꯜꯂꯛꯏ ꯑꯣꯖꯥꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯛꯏꯗꯨꯕꯣ ꯁꯤꯟꯊꯥ ꯇꯞꯅ ꯂꯦꯞꯈꯠꯂꯛꯇꯨꯅ ꯁꯥꯔ ꯀꯛꯆꯦꯡ ꯅꯠꯇꯦ ꯈꯣꯏ ꯑꯃꯅ ꯆꯤꯛꯂꯛꯏꯕ ꯌꯥꯝꯅ ꯅꯥꯕꯗꯨꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯧꯗ ꯃꯇꯨꯡꯗ ꯇꯧꯖꯔꯔꯣꯏ ꯁꯥꯔ ꯑꯣꯖꯥꯅ ꯋꯥ ꯉꯥꯡꯒꯦ ꯍꯦꯛ ꯇꯧꯕ ꯇꯟꯖꯥꯗꯨꯗ ꯕꯦꯜꯗꯨꯁꯨ ꯀ꯭ꯂꯥꯁ ꯑꯃ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯆꯪꯅꯕꯒꯤ ꯁꯥꯏꯟ ꯑꯣꯏꯕ ꯕꯦꯜꯗꯨꯅ ꯇꯥꯛꯂꯛꯂꯝꯃꯤ ꯑꯣꯖꯥꯗꯨꯅ ꯐꯔꯦ ꯕꯦꯜꯁꯨ ꯇꯥꯈ꯭ꯔꯦ ꯅꯣꯏ ꯀ꯭ꯂꯥꯁꯁꯤꯗ ꯑꯩ ꯁꯨꯝ ꯀꯨꯏꯅ ꯂꯩꯔꯛꯑꯗꯤ ꯑꯩ ꯐꯥꯎ ꯌꯥꯎꯅꯅꯦ ꯀꯣꯛꯁꯤ ꯌꯥꯔꯣꯏꯗꯣꯔꯤ ꯊꯣꯛꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯣꯖꯥꯗꯨ ꯊꯣꯛꯈ꯭ꯔꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯗꯨꯁꯨ ꯆꯤꯕꯣꯜ ꯅꯣꯛꯇꯅ ꯂꯩꯍꯧꯔꯤ ꯁꯤꯟꯊꯥꯅ ꯀꯩꯅꯣ ꯂꯩꯁꯤ ꯅꯪ ꯉꯥꯎꯕ꯭ꯔꯥ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯂꯛꯏꯗꯨꯕꯨ ꯀꯩꯅꯣꯕ ꯂꯩꯁꯤꯅ ꯉꯥꯎꯔꯤꯁꯦ ꯑꯩꯔꯣ ꯅꯪꯂꯣꯕ ꯍꯥ ꯅꯪꯅ ꯀꯩꯅꯣ ꯍꯦꯟꯊꯣꯏꯕꯗ ꯆꯥꯗꯧꯒꯩ ꯌꯦꯡꯉꯒ ꯃꯪ ꯂꯩꯕꯗꯨꯗ ꯍꯧꯗꯣꯛꯄꯤꯕꯅꯦ ꯑꯗꯨ ꯑꯣꯏꯁꯨ ꯅꯪ ꯑꯩ ꯃꯤꯡ ꯀꯧꯔꯒ ꯇꯞꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯏ ꯅꯪ ꯍꯥꯏꯔꯤꯁꯤꯅꯗꯤ ꯅꯪ ꯃꯌꯥꯏꯗ ꯐꯝꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯊꯣꯏꯕꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯇꯥꯗ꯭ꯔꯣ ꯇꯧꯔꯤꯁꯤꯕꯣ ꯊꯣꯏꯕꯤꯅ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯜꯂꯒ ꯑꯔꯧꯕ ꯑꯃꯁꯨ ꯍꯥꯞꯄꯤꯗꯨꯗꯤ ꯀ꯭ꯂꯥꯁꯇ ꯌꯥꯎꯔꯤꯕ ꯃꯣꯟꯗ꯭ꯔꯛꯇꯤ ꯂꯣꯏꯔꯦꯅꯦ ꯑꯔꯣꯏꯕꯤꯗ ꯍꯥ ꯒꯥꯔꯗꯦꯟꯗ ꯂꯩꯔꯦꯗꯨꯅꯦ ꯁꯤꯟꯊꯥꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯕꯨ ꯈꯪꯗꯦꯗ ꯏꯊꯟꯇ ꯄꯪꯃꯪꯗ ꯃꯪꯉꯤꯗꯨꯅꯤ ꯏꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯂꯩꯁꯤꯅ ꯂꯚ ꯏꯁ ꯕ꯭ꯂꯥꯏꯟꯗꯨꯅꯤ ꯅꯪꯒꯤꯁꯦ ꯍꯥ ꯊꯣꯏꯕꯤꯅ ꯂꯚ ꯏꯁ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯅꯤ ꯃꯤ ꯁꯤꯟꯊꯥꯅ ꯂꯣꯏꯅ ꯍꯦꯛ ꯑꯣꯟꯊꯣꯛꯄꯤꯔꯣ ꯅꯕꯥꯅꯤꯅꯀꯣ ꯑꯁꯨꯝꯅ ꯃꯊꯪ ꯍꯧꯈꯤꯕꯅ ꯀ꯭ꯂꯥꯁ ꯑꯋꯥꯔ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯍꯥꯟꯅꯒꯨꯝ ꯍꯥꯃꯨ ꯂꯥꯕ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯏ ꯍꯦꯟꯊꯣꯏꯕꯅ ꯑꯩꯒꯤ ꯒꯥꯔꯤꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯇꯩꯕ ꯉꯟꯕꯅ ꯂꯝꯕꯤꯗꯣ ꯁꯅꯥ ꯏꯕꯨꯡꯉꯣ ꯐꯔꯛ ꯆꯠꯄꯗꯨꯗ ꯇꯧꯕꯅꯦ ꯃꯤ ꯅꯪꯕꯣ ꯑꯩꯅ ꯍꯦꯟꯅ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗ ꯇꯣꯡꯅꯤꯡꯈ꯭ꯔꯦ ꯇꯣꯡꯕ ꯐꯪꯖꯗꯕꯅꯤꯅ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯇꯨ ꯆꯕꯠꯅꯕꯤ ꯑꯍꯨꯝꯗꯨ ꯀꯅꯥ ꯉꯥꯏꯔꯤꯖꯥꯠꯅꯣ ꯈꯪꯖꯤꯟꯅꯗꯕꯤ ꯁꯥꯔꯒꯅꯦ ꯑꯁꯤ ꯂꯥꯎꯀꯣ ꯀꯧꯔꯛꯀꯅꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯕ ꯃꯁꯛꯁꯤꯡꯁꯤꯒ ꯑꯩꯗꯤ ꯏ ꯃꯤꯅ ꯀꯩ ꯍꯥꯏꯔꯛꯇꯅ ꯁꯅꯥ ꯏꯕꯨꯡꯉꯣ ꯚꯥꯞꯇ ꯐꯔꯨꯀꯣ ꯃꯤ ꯆꯨꯝꯅ ꯂꯩꯖꯕ ꯑꯣꯏꯔꯝꯅꯤꯀꯣ ꯈꯪꯗꯦ ꯑꯩꯗꯤ ꯇꯨꯃꯤꯟꯅ ꯂꯩꯅꯤꯀꯣ ꯀꯩꯝꯇ ꯍꯥꯏꯔꯣꯏ ꯍꯪꯉꯛꯑꯁꯨ ꯆꯥꯅꯅ ꯅꯨꯄꯤ ꯑꯍꯨꯝꯗꯨꯁꯨ ꯍꯦꯛ ꯉꯥꯏꯔꯤꯕ ꯑꯣꯏꯔꯦꯗꯣ ꯂꯥꯕ ꯑꯅꯤꯗꯣ ꯂꯩꯁꯤꯅ ꯀꯩ ꯍꯥꯏꯗꯧꯅꯣ ꯍꯥꯏꯕꯅꯤ ꯃꯤ ꯅꯣꯏꯕꯣ ꯑꯩꯗꯤ ꯃꯤꯍꯨꯜꯒ ꯁꯨꯗ꯭ꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯅꯣꯏ ꯑꯅꯤꯒꯤ ꯁꯤꯁꯨ ꯑꯩꯗꯤ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯗꯨꯅꯤ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯣꯏꯀꯣ ꯁꯤꯟꯊꯥꯅ ꯇꯨꯃꯤꯟ ꯂꯩꯔꯨ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯃꯤ ꯅꯣꯏ ꯑꯅꯤꯕꯣ ꯃꯤ ꯇꯥꯅꯤ ꯃꯤ ꯑꯁꯨꯝꯅ ꯇꯥꯏꯕꯪ ꯉꯟꯕꯒ ꯍꯦꯟꯊꯣꯏꯕꯒꯁꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯄꯥꯗꯣ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯅꯥꯁꯣꯟ ꯄꯤꯛꯄ ꯈꯣꯟꯖꯦꯜꯗ ꯑꯝꯇ ꯉꯥꯏꯈꯣꯕ